Manipurgi yamna tamthiraba matam amata thokhiba adumba sak tangbagi ihaudagi khaiden phambi imasingna haukhiba ihau adubu ngasi Pangal Nupi organization ama oina iramdam sida leiriba adugumnabi imasingi thauna adubu hanna kawbu yade haiba thagat ningba adugi iroina na koina Thouram ase pangthokjabani loina na aikoigi khunai asigi nupi sing aduki matik leibaki thaugai singda daita leiba nupi singni maithigani khangabasu sigani khalabasu mai leiraga chendaba yeknaba mayoknabada adugumba thauna rangjel adubo ngasigi mironda hanna ningsingduna imasing adugi thauna lingjen ningsingbaga loinana aikoigi community amaga nungsinaba amadi punna thabak tawminaba lingjen manaba saktamadu uthokjaba adugumba Thouram amani adubu matang asida akoina ningsingjaningbadi Manipurgi Sarkar amadi Manipurgi historian singda ikoina appeal tawjaningba amadi umdogi maikaidagi ngasigi civil society organization kayana amadi Manipurgi leiminariba phurupsa khudingmaknaso Manipurgi adungulba lanpham aduda pangal imasing jenda changba phau yaurami imasingna achouba thoudang lowki haiba khanglabasu ngasi official record chanbidabasi aikoi karigino haibo hang amaga loinana aikoi pendabasu fongdokhre adubo aikoina matamgi sarkarda memorandum pisandana aikoi imasing asibu recognition pibinaba pangal imasing asibu haidana aikoi haijaduna lakli ado haukiba 2017 gi aikoi ge hauji leingak paibiriba Chief Minister ikai khumnaga tiksaraba CDN birena lusingba sarkar asi lakpada 2017 gi observation sarkar di makhada pangthokpa Nupi Lal observation committee na pangthokpa observation adaida aikoi Chief Minister na haibirami haibadi mahakti ngasifaoba aidi khangde Nupi Lal asi Pangal Nupi imasing asi recognition pidri haiba khangde adubo 2018 gi Nupilal Ningsing Thouram Ningsing banangnabagi namakta imasing recognition pibigani haiwa Wafam thambirami aduda aikoisu adum हाइबदी ऑफिशियल की चैनल पुनमा अखोई खुदोंग चानबा हाइदा अखोई चेंजरगा ngasi mathang department singda kaino thajindana adiki Chief Minister masamakta reminder amak pisenjadana aduga mari leinaba document sing pir o haida hadakta somaka pisali adubu hauji haubagi oinadi ai Nupi Lal si nangnabadi tawbiyu haibne du madugi matam fix tawbigano ai recognition di pijage haiba Wafam mama hayawi adu masi aikoina amukka hanna sarkar asigi Nupi Lal observation Ningsing Thouram asigi mari leinana ngasi Manipurda leiriba intellectual kaya aduga academician kaya aduga organization gi leader kaya nasu Manipurda leiba pangal imasing mayek laraba khudamga loinana imasing asi lankham aduda achouba thoudang louduna yaurami haiba pot asi khangnaraba Wafam mama oibanina masi akoi history haibasi aikoina wari degi Orientagi lakhiba history so kayamuk leitaba nati adu masleida athuba matamda recognition pibi na ba haiba Wafam do Chief Minister gi puning chingsinjari Nasigi program si Pangthokhre na paginamak. Please, thank you. Presentation.